Manipur ga Prithvi pumnamakta COVID lainadagi miyam wahanba naba aduga nitina asiba leba marakta COVID laina Delta variant haina anoba maming amuka lai. Masigi Delta variant ase aikhoigi zila da su mi kayana pakre. Masigi maramda District Health Society Churchanpur na consultative meeting pangthoklaga health worker mayam gidamak aduga PHCC ga CHCC dagi medical officer mayam su saruk yawre. July tha ahobadagi corona laina gi marakta chuja ki laina fallen army wom Churchanpur jila mafam kayada tholakpadagi district agriculture office na chujak thaba mafam kayada chatlaga hidak ka thabakkan na paikhatpadagi chujak thaba miyamna yamna thagatle 2020 dagi corona laina lakpadagi angang mama mapa lekhidabase yamkhre social welfare department na thokhanba cheirol matungda Churchanpur jila da su angang ni pan henba mama mapa lekhidaba lei haire Ferozol district manungda arap pakhun kayada su corona laina se thungda mama pham leite masigi maramda Ferozol DC ga CMO yauna advocacy ga outreach vaccination pangthokpani khun kayada chatlaga awareness ga vaccine pangthokpani July tang tareta District Health Society Churchanpur ga Reform Presbyterian Church Northeast India Churchanpur na MOU ama sign tawraga COVID laina dagi ngakthoknabada psychological support counseling aduga vaccination mayamda health department mayambu thabak pangbigani Matam kharadasu Evangelical Baptist Church ga District Health Society na MOU iraga nurse ahum gitulup charge na pigani haina yanaba ama semkhre. Manipur Chief Minister N. Biren Singh na COVID laina dagi ngakthoknabada testing ayamba pangthoknabada yum da chatlaga test tawba adu Churchanpur jila dasu July tang 3 dagi hawnare. Yum amada miyoy ani test khun da chatlaga pangthokpa hawre. July tang 32 da Assam Police dagi pau phangba dagi Churchanpur Police na gangpi mul khunda Assam Kaziranga National Park da rhino hatpa miyoy ama phare. Golagat Police team laga transit remand Churchanpur Police dagi lawraga Assam rom da pukhatkre. July tang 32 da lawu singi damak sarkar na har subsidized rates na yonba hawre. Aduga July tang 3 da su phase ani subada amuka yolle. Churchanpur jila gidamak har bag chanipan lai. Churchanpur jila da corona laina yam hingat bagi maramda Chief Medical Officer Dr. VC Pauna hai corona laina pakpamiyoy hekta yumda thambasina laina se yam hingat le haire. Community isolation mafam henna masa gi yumda hek lebada anaba imung mayam pakpachan siam wangi haire. Corona laina Delta variant se Manipur jila tongan tungumada leire. State Surveillance Officer IDSP na hai Churchanpur jila dasu Delta variant pakpa miyoy trani thuile haire. July tang 3 ta Churchanpur Police na gari ama ambulance thitpa gari dagi rapid antigen test kit Churchanpur Government College manakta phawang amle. Imphal West dagi nupa ani na makhoigi gari da ambulance thitlaga RAT test kit lising mari phabi bani. Niyomnattana puwa corona test kit mayamase Manipur DGP LM Khawtena Chief Medical Officer gi khudda pithokre. Hida kasilupa lak humpu gi mamal oire haire. July tang 3 panda ihan hanba oina Churchanpur da nupa ama chahi humpu mangarom suba COVID laina da naraga farabadagi black fungus laina pakpani. Nupa ase rengkai khundagi ni Dr. Singh na identify tawraga treatment darkar lay haire. Chatkiba kumsi February tang 12 da Churchanpur Police na T Bethlehem khunda local brown sugar semnaba aduga miyoy phawagi maramda Manipur sarkar dagi Churchanpur Police team na lupa lak mga sel phangi. July tang mga da STCBSF gi training camp da mass tree plantation pangthoe. Upanbi lising amarom makhoi gi campus da plantation drive ta plant tawe. July tang 13 da Churchanpur jila da leiba National Highway 150 Tipaimuk Lambiga National Highway 102B Guiti Road NHIDCL na semba adu Delhi rom dagi achawsang laga inspect tawki. Khun kharana lambi semba quality phattabagi maramda memorandum su pikhi. July tang 15 da Churchanpur District ga Ferozol District Polling Station mayam rationalization DC office da pangthoe. Election officers political party mayam na polling station tungan badagi darkhas lakpa mayam yengnaki. Aduna polling station anoba kayarom semba warep su lawre. Churchanpur District Hospital na COVID marakta mapung phaba ambulance advanced life saving yaba kuina leita bada ST Parekh Foundation dagi anoba ambulance donation phangi. Manipur Sarkar ga ICMR na approve to kraba home test kit adu matam kharada aikoi lamdasu lakke daure. Masigi maramda Churchanpur jila da pharmacy masigi COVID home test kit yonningai application sim ona darkhas kawi. Masigi corona laina test to nabase symptom leita bangak ta na season agani su haire. Handak Churchanpur da
nong kana chuba matamda turel macha lanwa turel da ising chawba marmadu nakal anida leiba miyamna encroachment tawrambagini haiba yaye hanadi asigumba ising chawba se leramde